ꯔꯣꯟꯁꯟꯅ ꯈꯗꯥꯡ ꯊꯥꯗꯔꯛꯄꯗꯨꯗ ꯖꯣꯔꯖꯅ ꯆꯔꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯣꯡꯃꯇꯗꯤ ꯂꯥꯛꯇꯦꯅꯦ ꯉꯥ ꯐꯥꯔꯝꯗꯥꯏꯁꯤꯗꯗꯤ ꯂꯥꯛꯏꯅꯦ ꯅꯪ ꯔꯣꯟꯁꯟꯅ ꯑꯍꯧꯕ ꯆꯥꯔꯝꯗꯥꯏꯗ ꯉꯥ ꯐꯥꯔꯝꯗꯥꯏꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯁꯨꯔꯝꯗꯥꯏꯗ ꯂꯥꯛꯀꯗ꯭ꯔꯣ ꯒꯙꯥ ꯁꯥꯗꯅ ꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯪ ꯑꯃ ꯉꯥꯡꯅ ꯁꯛꯅꯕꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯏꯁ ꯆꯤꯟ ꯀꯜꯂꯦ ꯀꯥꯏꯅ ꯅꯣꯏꯅ ꯄꯥꯈꯨꯝ ꯈꯨꯝꯕ ꯋꯥ ꯉꯥꯡꯕ ꯍꯩꯇꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯂꯥꯛꯑꯗꯤꯅꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯣ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯕ ꯂꯩꯅꯣ ꯊꯕꯛ ꯈꯔ ꯁꯨꯔ ꯆꯠꯂꯣ ꯍꯣꯔꯦꯟ ꯉꯥ ꯑꯃꯅꯤꯇꯁꯨ ꯄꯤꯖꯅꯤꯗꯅꯦ ꯂꯥꯛꯏꯅꯦ ꯀꯩꯅꯣ ꯑꯩ ꯂꯥꯛꯑꯦꯅ ꯎꯠꯄ ꯂꯥꯛꯏꯕ ꯁ꯭ꯋꯥꯏꯗ ꯁꯨꯕꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯒꯤꯠ ꯑꯃꯨꯛ ꯐꯝꯊꯩ ꯂꯩꯕꯥꯛ ꯃꯈꯥꯗꯅꯤ ꯅꯥꯄꯤ ꯃꯆꯥ ꯃꯆꯥꯕꯨꯗꯤ ꯍꯧꯔꯤ ꯑꯗꯨꯒ ꯇꯝꯅꯥꯗ ꯑꯃꯨꯛ ꯈꯗꯥꯡ ꯊꯥꯗꯈ꯭ꯔꯦ ꯏꯇꯩꯃ ꯇꯤꯝꯐꯥ ꯂꯩ ꯍꯥꯏꯕꯅꯤ ꯆꯤꯛꯆꯅꯤ ꯇꯤꯝꯐꯥ ꯂꯩ ꯄꯜꯂꯛꯄꯗꯨꯗ ꯁ꯭ꯋꯥꯏꯕ ꯂꯥꯎꯏ ꯉꯔꯥꯡ ꯃꯥꯅ ꯄꯥꯟ ꯃꯈꯥ ꯀꯨꯝꯃꯨꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯉꯛꯏ ꯑꯋꯣꯏꯕꯩꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯏꯅꯤ ꯐꯥꯒꯤꯗꯧꯅ ꯁꯤꯕꯨ ꯑꯩꯅ ꯉꯔꯥꯡ ꯀꯨꯝꯕꯗꯗꯤ ꯀꯩꯝꯇ ꯆꯤꯛꯂꯛꯇꯦꯅ ꯑꯁ ꯁꯤꯔꯝꯅꯤꯗ ꯉꯔꯥꯡ ꯂꯥꯏꯕꯛ ꯐꯩ ꯀꯥꯏꯗꯩ ꯇꯤꯝꯐꯥꯅ ꯆꯤꯛꯄꯗꯅꯦ ꯃꯤ ꯁꯤ ꯍꯥꯏꯁꯤꯗꯤ ꯇꯥꯗ꯭ꯔꯤꯗ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯁꯛꯁꯦ ꯎꯕꯗꯅꯦ ꯏꯇꯩꯃꯗ ꯆꯤꯛꯇꯧ ꯇꯜꯂꯝꯃꯅꯤ ꯁꯣꯏꯗꯅ ꯑꯗꯨꯏ ꯆꯤꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯌꯥꯔꯦ ꯉꯥꯡ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯉꯥ ꯑꯐꯕꯁꯤꯡꯁꯦ ꯑꯃꯨꯛꯀꯠꯂꯨꯁꯤꯂꯣ ꯇꯤꯟꯐꯥ ꯀꯥꯏꯅ ꯋꯤꯟꯇꯔꯁꯤꯗ ꯂꯩꯔꯁꯨꯅꯦ ꯆꯤꯛꯇꯕꯅꯤ ꯑꯗꯨꯒꯅꯦ ꯉꯥ ꯌꯣꯛꯄ ꯐꯥꯝꯗ ꯇꯤꯝꯐꯥ ꯂꯩꯇꯕꯅꯤ ꯅꯨꯄꯤ ꯅꯪꯃꯁꯨ ꯄꯪꯃꯜꯂꯤꯀꯣ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯗꯕꯨꯕ ꯑꯁꯨꯛ ꯅꯥꯟꯅ ꯁꯦꯝꯃꯤꯕ ꯄꯥꯠꯁꯤꯗ ꯀꯥꯏꯗꯤ ꯇꯤꯝꯐꯥꯅꯣ ꯑꯦꯔꯣꯟꯅ ꯂꯥꯞꯅ ꯁꯪꯂꯣꯝꯗꯒꯤ ꯂꯥꯎꯔꯛꯑꯝꯃꯤ ꯑꯣ ꯉꯥꯁꯤꯡꯁꯦ ꯑꯝꯇ ꯍꯣꯡꯒꯠꯁꯦ ꯅꯨꯄꯥꯅꯤ ꯅꯤꯡꯊꯧ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯦ ꯔꯣꯟꯁꯟꯁꯨ ꯃꯌꯥꯝꯕꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯃꯤꯅꯥꯏ ꯂꯥꯛꯑꯒꯦ ꯅꯤꯡꯊꯧ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯏ ꯍꯩꯄꯣꯠꯇꯦꯕ ꯉꯥꯗꯣ ꯐꯥꯕ ꯌꯥꯕ ꯐꯥꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯄꯨꯔꯥ ꯄꯥꯠꯅꯤ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗꯒꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯏ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯆꯥꯎꯕꯅ ꯅꯣꯡꯃꯅ ꯐꯥꯕ ꯂꯣꯏꯕ ꯉꯝꯗꯕꯅꯤ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯑꯃ ꯑꯗꯥꯏꯗ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯆꯥꯛꯁꯨ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯣꯏꯅ ꯀꯧꯔꯝꯃꯤ ꯉꯁꯤꯗꯤ ꯊꯕꯛ ꯆꯤꯟꯅꯕꯅꯤꯅ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯐꯥꯎ ꯈꯥꯏꯗꯣꯛꯄ ꯁꯪꯂꯝꯗꯦ ꯈꯔꯅ ꯂꯦꯞꯄꯒ ꯆꯥꯕ ꯈꯔꯅ ꯐꯝꯃꯒ ꯆꯥꯕ ꯇꯧꯔꯝꯃꯤ ꯑꯦꯔꯣꯟꯁꯨ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯐꯝꯃꯒ ꯆꯥꯏ ꯉꯥ ꯐꯥꯔꯒ ꯉꯁꯤꯐꯥꯎ ꯍꯦꯛ ꯊꯣꯡꯉꯒ ꯆꯥꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯅꯤꯡꯉꯣꯜꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯐꯥꯕ ꯉꯥꯁꯦ ꯊꯣꯡꯉꯒ ꯆꯥꯅꯤꯡꯉꯤ ꯑꯩꯈꯣꯏꯗ ꯍꯟꯈ꯭ꯔꯁꯤꯔꯣ ꯑꯗꯨꯒ ꯅꯈꯨꯠꯅ ꯊꯣꯡꯉꯣ ꯆꯥꯛ ꯇꯣꯛꯄꯒ ꯊꯤꯟꯕꯤꯒꯤ ꯉꯝꯖꯔꯔꯣꯏ ꯁꯤꯗ ꯋꯥꯕ ꯌꯥꯕ ꯋꯥꯔꯒ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕꯤꯗꯣꯏꯕ ꯔꯣꯕꯣꯠꯀꯤ ꯊꯕꯛꯅꯤꯅ ꯑꯩꯈꯣꯏꯗꯤ ꯇꯧꯔꯤꯅꯤ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯅꯤꯡꯉꯣꯜ ꯈꯔꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯦꯡꯕ ꯗꯥꯔꯣꯟ ꯌꯥꯝ ꯋꯥꯔꯝꯅꯦꯕꯨ ꯋꯥꯔꯁꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯛꯄ ꯑꯗꯥꯏꯗ ꯅꯤꯡꯉꯣꯜꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯆꯥꯊꯣꯔꯛꯑꯒ ꯁꯪꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗꯨꯗ ꯄꯥꯏꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯏ ꯀꯩꯅꯣ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯀꯅꯣ ꯍꯥꯏꯔꯒ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏꯁꯦ ꯑꯩ ꯅꯪꯒ ꯅꯛꯅꯕ ꯄꯥꯝꯗꯦ ꯅꯪꯅ ꯅꯤꯡꯁꯪ ꯅꯨꯃꯤꯠꯇ ꯀꯣꯜ ꯇꯧꯔꯛꯑꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯁꯣꯝꯗ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯄꯨꯜꯂꯤ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯍꯟꯖꯤꯟꯅꯕꯁꯨ ꯄꯥꯝꯗꯦ ꯗꯦꯟꯃꯥꯔꯛꯅ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯃꯔꯝ ꯆꯥꯗꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯤꯡꯉꯣꯜ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯃꯔꯝ ꯆꯥꯕꯩꯅꯤ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯔꯝꯆꯠꯇꯣ ꯐꯣꯡꯉꯛꯑꯗꯤꯅꯦ ꯅꯕꯥ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯗꯣ ꯐꯝꯗꯨꯗꯒꯤ ꯑꯥꯎꯠ ꯑꯣꯏꯔꯛꯀꯅꯤ ꯍꯦꯟꯕ ꯌꯥꯔꯛꯇꯕꯗꯨꯗ ꯗꯦꯟꯃꯥꯔꯛꯇꯣ ꯐꯤꯡꯒꯠꯂꯛꯏ ꯑꯣꯏ ꯗꯦꯟꯃꯥꯔꯛꯇ ꯄꯨꯡꯃꯨꯛꯇꯤ ꯃꯨꯛꯂꯛꯀꯅꯣ ꯑꯩꯅ ꯁꯨꯝ ꯁꯥꯎꯈꯤꯗꯕꯁꯤꯗ ꯌꯥꯝ ꯍꯧꯔꯛꯀꯅꯣ ꯅꯨꯄꯤꯗ ꯆꯣꯞꯄ ꯗꯦꯟꯃꯥꯔꯛꯇ ꯅꯤꯡꯉꯣꯜꯅ ꯀꯤꯒꯗꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩ ꯃꯥꯌꯣꯛꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯝꯃꯒꯦ ꯀꯣꯜ ꯊꯝꯃꯨ ꯊꯨꯅ ꯅꯤꯡꯉꯣꯜ ꯏꯁꯥꯎ ꯁꯥꯎꯅ ꯐꯣꯟꯗꯣ ꯃꯥꯅ ꯑꯣꯏꯅ ꯀꯛꯊꯠꯂꯒ ꯃꯃꯥꯏ ꯁꯠ ꯂꯩꯔꯛꯄꯗ ꯇꯝꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯈꯔ ꯁꯥꯒꯠꯂꯛꯏ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯨꯝꯗ ꯊꯅꯝꯃꯕ꯭ꯔꯥ ꯀꯥꯎꯔꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯀꯦꯔꯥ ꯑꯝꯇ ꯇꯧꯁꯤꯟꯒꯦ ꯅꯤꯡꯉꯣꯜꯁꯨ ꯇꯝꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯇꯥꯔꯝꯃꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯂꯣꯛ ꯍꯥꯡꯉꯒ ꯄꯤꯔꯛꯏ ꯁꯤꯅꯃ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯝꯒꯦ ꯅꯤꯡꯉꯣꯜꯁꯨ ꯐꯣꯟꯗꯣ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤ ꯇꯝꯅꯥꯁꯨ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯍꯧꯕꯅ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ ꯗꯦꯟꯃꯥꯔꯛ ꯍꯥꯏꯅ ꯁꯦꯐꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯁꯛ ꯈꯪꯅꯤꯡꯃꯟꯕꯅ ꯒꯦꯂꯔꯤꯗ ꯆꯪꯗꯨꯅ ꯐꯣꯇꯣ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯆꯤꯡꯊꯗꯨꯅ ꯌꯦꯡꯉꯝꯃꯤ ꯈꯔ ꯆꯤꯡꯊꯔꯛꯄꯗ ꯃꯆꯜꯒ ꯃꯈꯣꯏꯅꯤ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯣꯟꯗꯣ ꯃꯈꯥꯗ ꯇꯨꯞ ꯊꯥꯗꯩ ꯊꯨꯅ ꯑꯃꯨꯛ ꯈꯨꯡꯒꯠꯂꯒ ꯕꯦꯛ ꯆꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯉꯥꯡꯁꯤꯜꯂꯛꯏ ꯃꯪꯗꯨꯅ ꯊꯣꯛꯂꯛꯏ ꯖꯣꯔꯖꯁꯨ ꯇꯝꯅꯥꯒꯤ ꯁꯛꯐꯝꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯀꯣꯛꯁꯤ ꯈꯔ ꯆꯤꯛꯄ ꯑꯗꯨꯏꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯡꯁꯥꯗ ꯌꯥꯝ ꯀꯨꯏꯅ ꯐꯧꯒꯅꯨ ꯍꯥꯏꯗꯅ ꯂꯥꯛꯑꯣꯁꯦ ꯑꯁꯥꯏꯗ ꯉꯥ ꯄꯣꯊꯥꯔ ꯂꯥꯛꯑꯣ ꯉꯥ ꯐꯥꯕꯒ ꯌꯥꯎꯔꯅꯨ
ꯗꯗꯥ ꯀꯩꯗꯧꯔꯝꯒꯦ ꯕꯕꯥꯗ ꯍꯥꯏꯈ꯭ꯔꯕꯣ ꯑꯔꯥꯡꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯅꯤ ꯍꯥꯏꯕꯗꯣ ꯀꯩꯒꯤꯅꯣ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯊꯕꯛ ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯍꯣꯔꯦꯟ ꯋꯥꯔꯤ ꯑꯃꯇ ꯈꯟꯅꯁꯤꯅꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯨꯈꯤꯅꯨ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯁꯤ ꯉꯁꯤꯗꯤ ꯍꯥꯏꯔꯨꯔꯅꯣꯕ ꯋꯥꯔꯤ ꯁꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯣ ꯍꯣꯏ ꯑꯩ ꯅꯤꯡꯉꯣꯜꯗ ꯐꯣꯟ ꯄꯤꯔꯝꯃꯒꯦ ꯑꯗꯨꯒ ꯄꯣꯊꯥꯔꯒꯦ ꯐꯔꯦ ꯂꯥꯛꯑꯣ ꯑꯩ ꯂꯩꯔꯝꯃꯒꯦꯀꯣ ꯖꯣꯔꯖꯅ ꯆꯠꯈ꯭ꯔꯒ ꯇꯝꯅꯥꯅ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯣꯟꯗꯨ ꯄꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗꯥꯏꯅꯤ ꯉꯥ ꯐꯥꯕꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯣꯠ ꯆꯩ ꯀꯩꯀꯩꯗꯤ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯏꯃꯣꯠ ꯃꯣꯠꯅ ꯂꯣꯏꯁꯤꯟꯕ ꯃꯐꯝꯗ ꯂꯩꯅꯔꯤꯕꯅꯤ ꯀꯤꯁꯣꯔ ꯍꯣꯏꯁꯨ ꯍꯟꯅꯕ ꯊꯣꯛꯅꯔꯛꯑꯝꯃꯤ ꯃꯃꯧꯒ ꯃꯆꯥꯒꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯑꯝꯃꯤ ꯒꯥꯔꯤ ꯀꯥꯈꯠꯂꯝꯗꯥꯏꯗ ꯋꯥ ꯈꯔꯁꯨ ꯁꯤꯟꯅꯔꯛꯏ ꯀꯤꯁꯣꯔꯅ ꯌꯨꯝꯂꯣꯝꯗꯁꯨ ꯂꯩꯍꯟꯅꯤꯡꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒꯅꯦ ꯅꯣꯏ ꯚꯥꯞ ꯇꯥꯎꯀꯣ ꯕꯕꯥꯗꯤ ꯁꯣꯟꯖꯜꯂꯛꯑꯕꯅꯤꯅ ꯏꯁꯨꯒꯤ ꯀꯨꯝꯍꯩꯗꯣ ꯌꯦꯡꯅꯤꯡꯂꯦꯅꯦꯍꯦ ꯖꯣꯔꯖꯁꯨ ꯇꯝꯅꯥꯗ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯌꯦꯡꯂꯛꯏ ꯇꯝꯅꯥꯗꯤ ꯈꯔꯒ ꯏꯀꯥꯏ ꯊꯤꯒꯟꯕꯒ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯜꯂꯛꯏ ꯏꯆꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡꯂ ꯀꯩꯅꯣ ꯃꯧꯒꯤ ꯌꯨꯝꯗ ꯉꯥ ꯆꯔꯥ ꯑꯃꯁꯨ ꯊꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯩꯀꯩꯅꯣꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯧꯅ ꯇꯣꯏꯅ ꯆꯠꯇ꯭ꯔꯁꯨ ꯅꯪꯅ ꯍꯦꯛ ꯊꯕꯛ ꯀꯣꯝꯕ ꯀꯥꯟꯗ ꯍꯥꯏꯖꯤꯟꯕꯤꯌꯨ ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯔꯛ ꯑꯁꯣꯝꯗ ꯑꯍꯜ ꯑꯅꯤꯗꯨꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯁꯣꯝꯗ ꯂꯩꯔꯁꯦ ꯍꯥꯏꯕꯅꯦ ꯕꯕꯥꯗꯨꯅ ꯁꯤꯈꯥꯡ ꯊꯥꯡꯒ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯍꯧꯔꯛꯐꯝꯅꯤ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯌꯨꯝꯕꯨ ꯀꯅꯥꯅ ꯊꯥꯗꯣꯛꯅꯤꯡꯗꯣꯏꯅꯣꯅꯦ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯕꯦꯃꯥ ꯕꯕꯥ ꯍꯣꯏ ꯆꯧꯈꯤꯒꯦꯀꯣ ꯍꯣꯏ ꯕꯕꯥ ꯏꯅꯝꯃ ꯚꯥꯏ ꯑꯩꯁꯨ ꯅꯤꯅꯦ ꯀꯥꯏꯅ ꯈꯣꯏ ꯏꯌꯥꯒ ꯏꯃꯧꯒꯅ ꯀꯧꯕꯗꯣ ꯇꯥꯅꯤꯡꯉꯤꯀꯣ ꯑꯆꯥꯔꯥꯁꯨ ꯃꯃꯧꯒ ꯃꯆꯥꯒꯗ ꯈꯖꯤꯛ ꯅꯣꯛꯁꯤꯜꯂꯝꯃꯒ ꯒꯥꯔꯤꯗ ꯄꯨꯂꯞꯅ ꯀꯥꯈꯠꯇꯨꯅ ꯍꯟꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯒꯦꯠ ꯐꯥꯎꯊꯣꯛꯑꯒ ꯊꯧꯗꯣꯛꯈꯤꯕ ꯒꯥꯔꯤꯗꯨꯅ ꯃꯤꯠꯌꯦꯡ ꯁꯥꯝꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯂꯝꯃꯤ ꯒꯥꯔꯤꯗꯨꯅ ꯇꯥꯝꯈ꯭ꯔꯕꯗ ꯇꯝꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏ ꯂꯛꯅꯔꯛꯏ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤꯗꯣ ꯚꯥꯞ ꯇꯥꯎꯀꯣ ꯅꯨꯄꯤ ꯑꯩꯗꯤ ꯚꯥꯞꯁꯦ ꯌꯥꯝ ꯇꯥꯔꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯛꯆꯤꯟꯅ ꯂꯧꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦꯍꯦ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯔꯥꯁꯤ ꯑꯃ ꯌꯥꯎꯗꯦ ꯑꯩ ꯑꯣꯏꯕꯩ ꯂꯩꯕꯤꯔꯕꯅꯤ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯇꯁꯨ ꯐꯪꯉꯣꯏ ꯅꯨꯡꯁꯤ ꯑꯃꯨꯛ ꯍꯥꯏ ꯅꯨꯡꯁꯤꯗꯦ ꯑꯃꯨꯛ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯂꯥꯞ ꯂꯥꯎꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯝꯅꯥꯒꯤ ꯃꯈꯨꯠꯇ ꯁꯝꯖꯤꯜꯂꯛꯏ ꯇꯝꯅꯥꯁꯨ ꯈꯔ ꯁꯣꯛꯑꯒ ꯑꯁ ꯃꯤꯅ ꯎꯔꯒ ꯑꯃꯨꯛ ꯎꯅꯤꯡꯉꯨꯁꯅꯨ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯦꯅ ꯂꯣꯟ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯈꯪꯉꯕ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯃꯤꯅ ꯎꯔꯒ ꯏꯀꯥꯏ ꯍꯥꯏꯕ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏ ꯅꯪꯗꯤ ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯝꯇ ꯈꯪꯗꯦ ꯁꯨꯝ ꯂꯥꯞꯅꯔꯒ ꯁꯥꯎꯅꯔꯒ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯪꯅ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯏꯁ ꯑꯩ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯣꯏ ꯀꯥꯏꯅ ꯅꯪꯅ ꯉꯥꯡꯅꯍꯟꯒꯦ ꯌꯥꯎꯅ ꯑꯩꯅ ꯁꯤꯜꯂꯤꯅꯤ ꯑꯩꯁꯨ ꯅꯨꯄꯤꯗ ꯀꯦꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ ꯃꯇꯥꯡ ꯆꯥꯗꯕ ꯑꯃꯨꯛ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯣꯚꯔ ꯌꯥꯝ ꯆꯠꯄ ꯃꯥꯟꯕ ꯑꯣꯚꯔꯁꯦ ꯅꯪꯅ ꯆꯠꯍꯜꯂꯤꯅꯤ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯉꯛꯇ꯭ꯔꯤꯁꯦ ꯌꯥꯔꯦꯀꯣ ꯑꯩ ꯊꯕꯛ ꯍꯧꯔꯒꯦ ꯆꯪꯈ꯭ꯔꯣꯆꯣ ꯄꯥꯠꯇ ꯁꯦꯠꯂꯨꯕꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯇꯝꯅꯥꯅ ꯊꯥꯗꯣꯛꯅꯕ ꯇꯦꯡꯀꯤ ꯃꯈꯣꯡꯗ ꯆꯪꯍꯧꯔꯦ ꯖꯣꯔꯖꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝꯌꯥꯏꯒꯤ ꯁꯣꯐꯥꯗꯨꯗ ꯄꯨꯂꯞ ꯐꯝꯂꯝꯃꯤ ꯅꯤꯡꯉꯣꯜꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯀꯅꯥꯅꯣꯃ ꯀꯧꯔꯒ ꯍꯣꯠꯅꯔꯣ ꯉꯝꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯀꯥꯔꯣꯝꯗ ꯀꯥꯈꯠꯈꯤ ꯑꯆꯥꯔꯥꯅ ꯃꯣꯏ ꯃꯄꯥꯈꯣꯏ ꯃꯣꯏꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯅ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯅꯪꯁꯨ ꯄꯥꯔꯂꯔ ꯆꯪꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯁꯤꯅꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯃꯧꯅꯦ ꯍꯥꯏꯗꯅ ꯇꯣꯏꯅ ꯎꯅꯕꯒ ꯐꯪꯗꯦꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯅꯪꯅ ꯑꯃꯨꯛ ꯑꯣꯠꯀꯦꯔꯣ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯐꯤ ꯍꯣꯡꯉꯨꯔꯒ ꯆꯥꯛꯈꯨꯝꯁꯦ ꯏꯕꯥꯅꯤ ꯆꯪꯉꯁꯤ ꯉꯥꯁꯤꯡꯁꯤꯁꯨ ꯌꯥꯏꯊꯣꯛꯁꯦ ꯈꯔ ꯁꯅꯥꯏ ꯑꯝꯇ ꯀꯧꯒꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯩꯅ ꯍꯣꯠꯅꯕ ꯉꯝꯃꯔꯣই ꯍꯣꯏ ꯏꯇꯩꯃꯗꯨ ꯀꯧꯔꯒꯅꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯣ ꯉꯥ ꯌꯥꯏꯕꯗꯨꯕꯨꯗꯤ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ ꯐꯤ ꯅꯨꯡ ꯍꯣꯡꯗꯣꯛꯎꯔꯁꯤ ꯈꯔ ꯋꯥꯈ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯉꯟꯅ ꯄꯣꯊꯥꯅꯤꯡꯉꯤꯗꯣ ꯑꯁꯨꯝꯅ ꯀꯨꯏꯅ ꯐꯝꯂꯝꯗ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯐꯤ ꯍꯣꯡꯕ ꯀꯥꯈꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯣ ꯇꯝꯅꯥꯗꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯦ ꯖꯣꯔꯖꯅ ꯍꯥꯟꯅ ꯍꯧꯒꯠꯈ꯭ꯔꯦ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯇꯝꯅꯥꯅ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯖꯣꯔꯖꯅ ꯁꯣꯐꯥꯗ ꯐꯝꯅ ꯃꯣꯖꯥ ꯇꯣꯡꯁꯤꯟ ꯍꯥꯏꯔꯛꯏ ꯇꯨꯝꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯇꯨꯝꯕꯅꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕꯅꯤ ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯇꯨꯝꯃꯦꯅ ꯇꯝꯅꯥꯗꯨ ꯇꯞꯅ ꯁꯨꯒꯠꯂꯒ ꯌꯦꯡꯕ ꯌꯥꯗ꯭ꯔꯤ ꯍꯤꯡꯆꯥꯕꯤ ꯆꯪꯉꯕ ꯈꯪꯗ꯭ꯔꯦ ꯁꯣꯔ ꯊꯤꯡꯉꯦ ꯍꯦꯛ ꯌꯥꯎꯋꯟꯕꯗ ꯖꯣꯔꯖꯁꯨ ꯈꯣꯡꯎꯞꯇꯣ ꯑꯃꯨꯛ ꯇꯣꯡꯁꯤꯜꯂꯒ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯃꯒ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ
Dada, isase loin thindu e. Oh, chingning khoda na indo. Horen nam ka chingki gera ba. Chingning aga ne nakan gi pat acho bodo adu sitok toiba mo. As karim nei ra. Karim na banati ne haiben da bagi line warak pani. Ngai ni hujikti. Ogolo chal muk tabirange nasa singdoro. Ini da tahelage ai ngak te hip ki ge ba. Masai na brush ti tau jawri. Eh, ai bo hude da. Nang na gut ki ba. Mana nongalam dai da maya da hing chang ko khang da gai na kho ga. Hagot pati ai na halam ni ne. Hogol se. Hogol ga phamalayo. Tum silur no ba. Mi na leng ba ya de haraga ai da hajin ba dang na kai no. Ngang se kai gi no ba. Yara se. Adu di ler mo. Ai su muk to tai birange. Ni da ga haro no. Thabak chin mani. Na nei ni thabak mayam se mana loi hone jai ni. Ni silur no ba. Ojik su thabak loi hodri bani. O chai mayam do. Adu loi na lu shilori bani. Dada, thabak chalo yare. Ni ne na tersu ai sum tai hoge. Hose hogot pe am talle ba. Nupiya, ingai matang chate ko. Aduga ne nagun ju khangi. Ai ek chakhi badagi sukta i ek tai roi doini khangi. Body spray do mo hagoluduna upu dagi lakthorakle. Pamung manakta changsilakle mo. Khungup to mo lakthoi ko to silakthokre. Sartu da chena pharamba kudang sing do lakthoga khara masado free hoili. Aduga mop spray do tamna da kapna batori. Khwang daro ngakli dar kaidano. Yarani mi ai ngak te hip ki ge ba. Nange chatau do adum chalo haibani. As upag hebuse nangan na kapige. As yarni harga kahino khangdi. Lam helanu ko spray kapaga ne massage to ya da dine kupang noina layeng lakani. Rang na tumam dai khara spray kapu de haiki bane ne. Nang na tumsit pharoi pakatana satum khidai. Mande machini pom kai upag heb khre. Aduga mari su tawrami. Na khud aying badu naga theng pa yar. Hojik mang ne salu chucho. Bema, nangum mai khud na te ko phung sajai. Asam na spray kapaga thindok pa saruk to khara pai birami. Kana tap khubum da par podu da suktok tu na khangi. Muscle press tawri tu da kana pai silak podo na bani. Adubu cher kani ki bani na kisu hanam de. Mama iso ga khang manatana. Nupa sisu nupi zakitang masanu ngai te haibada hena wajabani. Adu na magi thabak to thengalaga spray kapi tu na pai birami. Loirga muhagotuna mukut haptung bachangki. Tamna su masado khara yangboi ningi. Tamna hagolaga mo kangtholda mona nga khalaga hipi. Jor solok padura mo yumda nga thin machapaduna kamaina tawba. Ngamdori bro nangbo ai kuiroi ai noina thilurage. Yaroi ai siawni natom chapa yaroi. Ngasidi potharo heyinga tana chalase ayukta kharangana. Khoi yaye deso. Zana pothar mo ko chaka ningthina chaw ai thoki ge hoi jor su thokre ka dagi tamna su tamna hogolaga papalom da tholaga sumang da nungsa ye duna muk phami sum phamlam madagi sumang ge matai paring nana thariba lei singdu gi makhungda nabi macha hauri do amuk phoirami ningol do denmark tagi lapthoklabani mai onsan ge khanre tumin leire erunga pausu toine sum phauna bana Makoi ani si khajik tagi adum naksina jabani kuirabani adubu Denmark na ngarang call toropodda amuk sumatha di sarami ningol na general manager oina leiba shopping mall da erona nongmagi nghato rebusu yoksilugani masimagi nongmagi mathau singi manungda moire ngasisu eron laktuna animak wari watai torami thabaka related oiba kaya madu mayam do sana baloirakpada mo Makoi ni ge private ki oiba wari makha mu chathai khangdeda hamja chamandan isa se phukam kam khale di handak se yungi thabak ti kanana honaraba khoi mana dam hone sel nam thigai pai beiraba chak thungnaba minai pitrom phau thamduduna mi yam da banina chai singidi imana dum honeida ado yungi wai dai basit pagidi mi kawi haiding amdeba yum chawbani na sitpa sengbodo ayukla amani aduga chak toga nungthil amuk lakpa adhaina tawi khoi na ma leri kandati ina man loin tawrini khoi mana kya pam khide dana aduna tahulin adu khangak padai dadana phamda pukrini uzukpu khriyanar ba adum yarabani kadai de yadradi ina mada si haina de haibaduma khandong ningai slaitre adu ismatakta khoi mama tomtani yumda tongan tarise aduna upai leroi deba noi dada se nupi thibidi am haibani
ꯑꯗꯨꯅ ꯅꯨꯄꯤꯁꯨ ꯑꯐꯕꯤ ꯑꯃ ꯁꯠꯈꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅꯤ ꯕꯕꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯃꯃꯧꯗꯤ ꯄꯥꯝꯕꯅꯤ ꯑꯗꯨꯗ ꯏꯅꯝꯃꯒꯤ ꯕꯦꯕꯥꯔ ꯀꯥꯏꯖꯗꯕ ꯌꯥꯝꯅ ꯏꯪꯖꯕꯁꯤꯗ ꯂꯥꯜꯂꯨꯔꯗꯤ ꯄꯥꯄꯨꯅꯤ ꯀꯥꯏ ꯍꯥꯏꯔꯤꯅꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯃꯀꯨ ꯃꯅꯦꯝ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯑꯃꯨꯛ ꯀꯥꯟꯅꯅꯤ ꯌꯥꯝ ꯌꯥꯅꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯑꯍꯣꯏ ꯌꯥꯅꯖꯔꯦ ꯑꯗꯣ ꯁꯟꯗꯦꯗꯤ ꯑꯥꯎꯇꯤꯡ ꯇꯧꯁꯤꯗꯅ ꯌꯥꯏꯌꯦ ꯅꯣꯏ ꯕ꯭ꯔꯣꯟꯁꯟꯗꯤ ꯄꯥꯛꯅꯧꯗꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯖꯣꯔꯖꯀ ꯀꯟꯅ ꯄꯨꯜꯂꯤꯕꯅꯤ ꯑꯗꯣ ꯐꯔꯦ ꯍꯟꯈ꯭ꯔꯒꯦꯀꯣ ꯅꯤꯡꯉꯣꯜ ꯅꯣꯡꯃꯤ ꯑꯦꯔꯣꯟꯅ ꯊꯣꯛꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯍꯧꯔꯤ ꯐꯝꯅ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯑꯃꯗꯨꯁꯨ ꯊꯣꯡꯖꯤꯜꯗꯒꯤ ꯍꯨꯠ ꯂꯩꯁꯤꯜꯂꯒ ꯍꯩꯅꯣꯛ ꯑꯃ ꯇꯧꯁꯤꯜꯂꯝꯃꯤ ꯍꯥꯟꯅꯗꯒꯤ ꯅꯣꯡꯃꯤ ꯂꯩꯔꯝꯕꯤ ꯅꯨꯄꯤꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ ꯐꯠ ꯅꯣꯟꯊꯔꯒ ꯐꯥꯏꯜꯗꯣ ꯐꯥꯛꯆꯤꯟꯅꯗꯨꯅ ꯐꯝꯍꯧꯔꯦ ꯑꯦꯔꯣꯟꯁꯨ ꯇꯨꯃꯤꯟ ꯅꯣꯡꯃꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯣ ꯌꯥꯝꯅ ꯉꯟꯅ ꯇꯥꯝꯅꯒ ꯖꯣꯔꯖꯀ ꯇꯥꯝꯅꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯑꯝꯃꯤ ꯀꯨꯏꯔꯦ ꯆꯠꯇꯕ ꯇꯥꯝꯅꯥꯁꯨ ꯃꯄꯥꯝꯂꯣꯝꯗ ꯀꯣꯟꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯃꯤꯟꯅꯔꯦ ꯌꯨꯝꯗꯨꯁꯨ ꯌꯥꯝꯅ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯅꯥꯟꯅ ꯆꯦꯛꯄꯜꯅ ꯈꯥꯔꯝꯃꯤ ꯁꯝꯕꯜ ꯃꯅꯥꯂꯩꯒꯤ ꯃꯍꯨꯠ ꯀꯣꯡꯊꯣꯡꯁꯤ ꯈꯛꯇꯅꯤ ꯍꯣꯡꯉꯝꯗꯕ ꯍꯥꯏꯕꯕꯨ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯦ ꯌꯨꯝꯗꯨꯁꯨ ꯅꯥꯟꯅ ꯃꯆꯨ ꯍꯥꯏꯔꯦ ꯃꯥꯡꯒꯣꯜꯗꯨꯁꯨ ꯐ꯭ꯂꯣꯔꯤꯡ ꯇꯧꯁꯤꯜꯂꯝꯃꯤ ꯔꯥꯁꯤ ꯂꯩꯅ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯔꯦ ꯃꯍꯧꯁꯥꯒꯤ ꯏꯍꯣ ꯍꯣꯕ ꯔꯥꯁꯤ ꯌꯥꯎꯗꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯖꯣꯔꯖꯅ ꯁꯦꯝꯖꯤꯟꯕꯅꯤ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥꯅꯨꯄꯥꯒ ꯆꯪꯉꯛꯄꯗꯨꯗ ꯊꯕꯥ ꯃꯥꯡꯒꯣꯜꯗꯒꯤ ꯑꯊꯥꯕ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯍꯩꯃ ꯌꯧꯔꯛꯑꯦꯗꯅ ꯂꯥꯛꯑꯣ ꯑꯩꯁꯨ ꯒꯥꯔꯤ ꯈꯥꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯅ ꯆꯦꯟꯊꯣꯔꯛꯏꯕꯅꯤ ꯖꯣꯔꯖꯅ ꯌꯥꯜꯂꯛꯏꯕ ꯉꯥꯗꯨ ꯊꯕꯥꯗ ꯄꯤꯔꯛꯏ ꯂꯛꯅꯔꯒ ꯁ꯭ꯋꯥꯏꯔꯦ ꯏꯃꯥ ꯁꯤꯅ ꯑꯌꯥꯏꯕꯅꯤ ꯑꯃꯨꯛꯀ ꯌꯥꯏꯊꯣꯛꯑꯣ ꯃꯁꯥꯁꯦ ꯈꯔ ꯄꯦꯠꯂꯤꯕꯅꯤ ꯅꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯤꯁꯤꯅ ꯍꯧꯖꯤꯛ ꯊꯣꯡꯅꯕꯅꯤ ꯃꯁꯥ ꯈꯔ ꯄꯠꯄꯁꯤꯗ ꯑꯩꯅ ꯉꯥ ꯑꯇꯦꯛꯄꯁꯦ ꯑꯣꯏꯅ ꯄꯥꯏꯍꯜꯂꯕ ꯁꯤꯅ ꯈꯔ ꯂꯨꯝꯒꯅꯤꯅ ꯖꯣꯔꯖꯀꯤ ꯐꯥꯒꯤꯗ ꯊꯕꯥ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯂꯥꯛꯑꯣ ꯅꯄꯥꯁꯨꯅꯦ ꯆꯥꯛꯈꯨꯝꯗ ꯃꯩ ꯇꯦꯛꯍꯧꯕꯅꯤ ꯆꯪꯉꯁꯤ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯖꯣꯔꯖꯁꯨ ꯍꯔꯥꯎ ꯕꯕꯥ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦ ꯇꯥꯝꯅꯥꯅ ꯂꯩꯔꯨꯡꯗꯨꯗ ꯌꯦꯡꯂꯒ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨꯁꯨ ꯏꯟꯁꯥꯡ ꯁꯦꯝꯐꯝꯗ ꯊꯝꯃꯤ ꯏꯃꯥ ꯑꯩ ꯂꯥꯛꯑꯒ ꯊꯣꯡꯒꯦ ꯍꯥꯏꯔꯒ ꯆꯥꯛꯁꯦ ꯊꯣꯡ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯏꯍꯦ ꯊꯥꯡꯒꯠꯄ ꯍꯧꯕꯅꯤꯗ ꯏꯟꯁꯥꯡꯗꯤ ꯏꯆꯥꯅ ꯑꯣꯏꯅ ꯊꯣꯡꯍꯜꯂꯗꯧꯅꯤ ꯗꯗꯥ ꯉꯥꯁꯦ ꯗꯗꯥꯅ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯩ ꯏꯃꯥ ꯁꯦꯝꯒꯦ ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯄꯥꯏꯔꯨꯔꯅꯨ ꯌꯥꯔꯅꯤꯗꯦꯃꯥ ꯑꯩ ꯁꯨꯝ ꯁꯦꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯠꯇꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯣꯡꯎꯞꯇꯨꯁꯨ ꯂꯧꯊꯣꯛꯂꯤ ꯐꯨꯔꯤꯠꯇꯨꯁꯨ ꯈꯨꯗꯥꯡ ꯊꯦꯛꯀꯠꯂꯒ ꯃꯅꯤꯡꯊꯣꯡꯗ ꯁꯦꯟꯗꯜꯒ ꯊꯣꯡꯗꯒꯩ ꯄ꯭ꯔꯄꯞ ꯊꯣꯛꯈꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯇꯥꯕ꯭ꯔꯥ ꯀꯣꯟ ꯀꯩꯀꯩꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣꯍꯦ ꯑꯩ ꯄꯨꯊꯣꯛꯑꯒꯦ ꯅꯪ ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯆꯣ ꯍꯣꯏ ꯏꯃꯥ ꯇꯥꯝꯅꯥꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯕ ꯃꯥꯒꯤ ꯀꯥꯗ ꯊꯥꯏꯅꯒꯤꯗꯨꯗ ꯆꯪꯈ꯭ꯔꯦ ꯊꯕꯥꯅ ꯀꯣꯝꯄꯥꯛ ꯑꯆꯧꯕ ꯑꯃꯒ ꯉꯥ ꯁꯦꯝꯅꯕ ꯊꯥꯡ ꯑꯃ ꯄꯨꯈꯝ ꯃꯆꯥ ꯑꯃꯒ ꯉꯥꯗꯨꯅꯦ ꯄꯨꯂꯞꯅ ꯂꯣꯟꯈꯠꯂꯒ ꯌꯦꯅꯦꯈꯥꯔꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯖꯣꯔꯖꯁꯨ ꯁꯣꯔ ꯊꯣꯛꯂꯛꯄꯗꯨꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗꯕꯤꯗ ꯍꯥꯏꯔꯤ ꯊꯧꯗꯥꯕꯤꯒ ꯇꯧꯔꯗꯅ ꯄꯨꯕꯤꯗ꯭ꯔꯦꯅ ꯌꯥꯝ ꯉꯨꯝꯁꯤꯜꯂꯛꯑꯦꯅꯦ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄꯅꯤ ꯊꯕꯥ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯐꯨꯝ ꯈꯪꯉꯅꯤ ꯈꯟꯖꯤꯜꯂꯤ ꯇꯄꯣ ꯈꯪꯗ ꯋꯥꯗꯨꯁꯨ ꯊꯩꯗꯣꯛꯄ ꯃꯤꯆꯥꯆꯥꯗ ꯃꯀꯣꯛ ꯍꯣꯠꯂꯒ ꯈꯥꯡꯉꯤ ꯏꯪꯊꯝꯊꯥꯒꯤ ꯑꯌꯨꯛꯇꯨꯗ ꯍꯨꯃꯥꯡ ꯈꯪꯁꯧ ꯍꯦꯛ ꯁꯧꯒꯠꯂꯤꯗꯨꯅꯤ ꯊꯕꯥꯁꯨ ꯀꯌꯥꯗꯤ ꯇꯥꯍꯧꯗꯦ ꯑꯗꯨꯒ ꯖꯣꯔꯖꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯇꯥꯝꯅꯥꯒ ꯃꯌꯥꯅꯨꯄꯥꯒꯁꯤ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯦ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯔꯤꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯈꯪꯂꯝꯃꯤ ꯅꯣꯡꯃꯤ ꯄꯨꯊꯣꯔꯛꯏꯕ ꯃꯌꯥꯝꯗꯣ ꯖꯣꯔꯖꯀꯤ ꯃꯅꯥꯛꯇ ꯊꯅꯝꯂꯒ ꯅꯈꯣꯡꯗꯣ ꯏꯪꯕ ꯇꯥꯔꯦꯅꯤ ꯏꯕꯨꯡꯉꯣ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯅꯣꯏ ꯕꯕꯥꯒꯤ ꯐꯦꯅꯥꯠꯇꯣ ꯏꯃꯥ ꯄꯨꯔꯛꯀꯦꯀꯣ ꯏꯃꯥ ꯌꯥꯔꯅꯤꯗ ꯀꯌꯥ ꯏꯪꯗ꯭ꯔꯤ ꯅꯨꯡꯁꯥꯕꯨ ꯊꯣꯛꯂꯛꯇꯧꯔꯦꯗ ꯇꯥꯝꯅꯥꯁꯨ ꯃꯐꯤ ꯍꯣꯡꯂꯤ ꯃꯃꯥꯒꯤ ꯁꯝꯇꯨ ꯐꯤ ꯃꯆꯥ ꯑꯃ ꯏꯟꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯝꯃꯤ ꯃꯅꯤꯡꯗꯨꯗ ꯃꯄꯥꯒꯤ ꯁꯦꯟꯗꯜꯗꯨꯁꯨ ꯄꯥꯏꯔꯤ ꯗꯗꯥ ꯁꯤ ꯑꯣꯏꯅ ꯇꯣꯡꯁꯤꯜꯂꯣ ꯏꯪꯉꯅꯤ ꯆꯥꯗꯤ ꯆꯥꯔꯣꯏ ꯑꯗꯨ ꯀꯥꯄꯛ ꯇꯣꯡꯁꯤꯜꯂꯣ ꯃꯔꯤꯗꯤ ꯊꯥꯗꯜꯂꯝꯅꯨꯀꯣ ꯖꯣꯔꯖꯁꯨ ꯖꯣꯏꯒꯤ ꯁꯦꯟꯗꯜꯗꯨ ꯆꯥꯕꯣ ꯆꯥꯗꯕꯩ ꯈꯗꯤꯛ ꯊꯤꯡꯖꯜꯂꯤ ꯏꯃꯥ ꯍꯥꯎ ꯏꯃꯥꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯨꯒꯦ ꯕꯦꯝꯃ ꯅꯪꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯦꯡꯕꯤꯔꯣꯀꯣ ꯏꯕꯨꯡꯉꯣꯒꯤꯗꯣ ꯍꯣꯏ ꯏꯃꯥ ꯊꯕꯥꯁꯨ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯖꯣꯔꯖꯁꯨ ꯉꯥ ꯃꯀꯨ ꯈꯦꯞꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯝꯅꯥꯗ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯅꯪꯉꯦꯗꯅ ꯅꯪ ꯑꯣꯏꯔꯕꯅꯤꯡꯗꯅ ꯈꯥꯏꯔꯨꯔꯒ ꯏꯀꯥꯏ ꯈꯪꯃꯟꯗꯕꯗꯨꯗ ꯂꯥꯏꯅ ꯋꯥꯔꯤ ꯑꯣꯏꯔꯝꯅꯤ
ꯕ꯭ꯔꯦꯛ ꯈꯔ ꯐꯥꯅꯕꯅ ꯑꯩꯁꯦ ꯏꯀꯥꯏ ꯁꯨꯡꯈꯪ ꯈꯪꯗꯕꯩ ꯃꯑꯣꯡꯗ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯒ ꯏꯔꯨ ꯂꯨꯖꯗꯣꯏꯅꯤꯀꯣ ꯏꯁꯤꯡ ꯈꯤꯇ ꯁꯥꯍꯟꯕꯤꯒꯗ꯭ꯔꯣ ꯅꯅꯥꯏꯅꯅꯦ ꯁꯥꯍꯟꯖꯔꯝꯃꯕꯗꯣ ꯒꯨꯗ ꯎꯍꯥꯎ ꯊꯣꯛꯅ ꯈꯪꯈ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯟꯕ ꯅꯨꯄꯤꯅꯤꯗꯅ ꯌꯥꯔꯦ ꯑꯩ ꯏꯁꯤꯡ ꯁꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯒ꯭ꯌꯥꯁꯇ ꯊꯥꯡꯒꯠꯂꯝꯕꯅꯤ ꯁꯥꯔꯝꯈꯤꯔꯣꯏ ꯉꯥꯛ ꯂꯩꯈꯣ ꯀꯩꯅꯣ ꯏꯪꯂꯤ ꯏꯪꯂꯤ ꯇꯧꯔꯦꯕ ꯅꯪ ꯂꯩꯔꯗꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯧꯅ ꯇꯧꯋꯦꯕ ꯉꯥꯛ ꯂꯦꯞꯈꯣꯃꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯤ ꯏꯃꯨꯡꯗ ꯆꯪꯂꯛꯑꯦ ꯂꯩꯔꯪ ꯅꯥꯀꯟꯗ ꯈꯤꯜꯂꯤꯕ ꯒ꯭ꯌꯥꯁꯇꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯏꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯃꯨꯛ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯤꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯒ꯭ꯌꯥꯁꯁꯦ ꯁꯨꯛꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕꯣ ꯑꯩꯗꯤ ꯀꯤꯖꯩꯀꯣ ꯒ꯭ꯌꯥꯁ ꯄꯣꯛꯈꯥꯏꯕꯗꯅꯦ ꯃꯤ ꯁꯤꯟꯅꯔꯤꯗꯣ ꯅꯪ ꯈꯪꯗꯦ ꯃꯩꯁꯨ ꯇꯦꯛꯄ ꯐꯪꯕ ꯁꯤꯡꯗ ꯊꯣꯡꯕꯁꯤꯅ ꯃꯐꯔꯦ ꯑꯗꯣ ꯒ꯭ꯌꯥꯁꯅꯗꯤ ꯋꯥꯕ ꯐꯕꯅꯤ ꯆꯠꯊꯣꯗ ꯅꯪꯁꯨ ꯀꯔꯤ ꯈꯪꯗꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗꯅꯦ ꯅꯋꯥ ꯅꯥꯏꯈꯤꯕꯗꯒꯤ ꯐꯨꯇꯥꯅꯤ ꯇꯧꯔꯛꯏꯔꯅꯦ ꯏꯅꯦ ꯏꯅꯦ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄꯅꯤ ꯇꯝꯅꯥꯅ ꯑꯣꯏꯅ ꯈꯨꯝꯗꯅ ꯊꯣꯛꯈꯤ ꯇꯥꯔꯦ ꯀꯅꯥꯅꯣ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯟꯗ ꯄꯤꯕꯥ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯇꯝꯅꯥꯗ ꯌꯥꯝ ꯊꯥꯖꯗꯅ ꯏꯉꯛꯁꯨ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯑꯝꯃꯤ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯎꯕ ꯐꯪꯖꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯎꯖꯒꯦ ꯈꯟꯅ ꯉꯥꯏꯖꯔꯛꯄꯅꯤ ꯅꯨꯡꯁꯤꯐꯨꯡꯗ ꯅꯨꯡꯁꯤ ꯋꯥꯏꯈꯪꯅꯈꯤꯗ꯭ꯔꯁꯨ ꯂꯝꯂꯥꯟꯕꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯎꯍꯟꯕꯤꯌꯨ ꯎꯖꯒꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯖꯈꯤꯕꯗꯣ ꯉꯁꯤꯗꯤ ꯊꯨꯡꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯊꯃꯣꯏꯗ ꯀꯥꯈꯜ ꯆꯥꯎꯅ ꯄꯤꯈꯤꯕꯅꯔꯥ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯂꯣꯏꯅꯔꯛꯏ ꯆꯍꯤ ꯂꯤꯁꯤꯡ ꯎꯅꯗꯕꯒꯨꯝ ꯆꯦꯠꯅ ꯆꯤꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯅꯤꯡꯉꯤ ꯆꯩꯅꯤꯡꯉꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅೋ ꯀꯔꯤꯒꯤ ꯂꯥꯏꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯍꯛꯇꯨꯗꯤ ꯂꯩꯇꯦ ꯇꯝꯅꯥꯁꯨ ꯄꯤꯕꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯈꯪꯉꯤ ꯈꯪꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯩ ꯏꯆꯝ ꯆꯝꯅ ꯀꯧꯖꯩ ꯗꯗꯥ ꯎꯗꯕ ꯀꯨꯏꯔꯦ ꯄꯤꯕꯥꯁꯨ ꯑꯁꯣꯛꯄ ꯊꯃꯣꯏꯗꯨ ꯍꯩꯅ ꯂꯣꯠꯁꯤꯜꯂꯒ ꯆꯤꯝꯕꯥꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯨꯏꯔꯦ ꯅꯪꯁꯨ ꯗꯗꯥ ꯀꯥꯈꯠꯂꯛꯑꯣ ꯌꯥꯔꯅꯤꯗ ꯏꯅꯦꯒ ꯃꯥꯃꯒꯒꯤ ꯁꯪꯒꯣꯝ ꯈꯔ ꯊꯤꯜꯂꯛꯄꯅꯦ ꯁꯤꯗ ꯊꯝꯃꯒꯦꯀꯣ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯃꯁꯥ ꯈꯔ ꯀꯣꯟꯊꯗꯨꯅ ꯅꯣꯟꯊꯔꯒ ꯊꯝꯃꯤ ꯁꯪꯒꯣꯝ ꯍꯥꯞꯂꯛꯄ ꯀꯣꯟꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯝꯅꯥꯗ ꯍꯪꯂꯛꯏ ꯅꯨꯡꯉꯥꯏꯔꯤꯀꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤ ꯏꯅꯦ ꯍꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅꯤ ꯗꯗꯥꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯄꯤꯕꯥ ꯋꯥꯍꯪꯗꯨꯗ ꯃꯊꯟꯇ ꯑꯥꯔꯊ ꯐꯨꯝꯅ ꯅꯣꯛꯂꯛꯏ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯊꯣꯏꯕꯤꯆꯥ ꯌꯥꯝ ꯍꯣꯡꯂꯦꯗ ꯄꯨꯝꯅꯃꯛ ꯍꯣꯡꯂꯦ ꯃꯔꯣꯟ ꯃꯔꯤ ꯁꯝꯅꯗꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯋꯥꯍꯩꯗꯨꯗ ꯇꯝꯅꯥ ꯇꯨꯃꯤꯟ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯐꯥꯎꯔꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯖꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯅꯤꯡꯁꯤꯡꯂꯕꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅꯇꯕꯨ ꯁꯨꯝ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯎꯕ ꯉꯝꯗ ꯅꯤꯡꯁꯤꯡꯖꯕ ꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯜꯂꯝꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯗꯣ ꯈꯪꯅ ꯅꯥꯟꯊꯈꯤ ꯃꯈꯨꯠ ꯑꯃꯅ ꯑꯃꯨꯛ ꯅꯪꯉꯨꯔꯦ ꯃꯇꯥꯒꯨꯝ ꯈꯪꯍꯟꯅꯤꯡꯗ ꯁꯠ ꯇꯩꯊꯣꯛꯏ ꯇꯝꯅꯥꯁꯨ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯍꯧꯗꯣꯛꯐꯝꯁꯨ ꯈꯪꯗ ꯂꯦꯞꯄꯤ ꯁꯤꯟꯊꯔꯛꯏ ꯃꯍꯥꯛꯁꯨ ꯃꯤꯠꯀꯤ ꯄꯤꯗꯣ ꯄꯤꯕꯥꯅ ꯀꯞꯆꯕꯗꯣ ꯎꯕꯗ ꯁꯤꯟꯊꯈꯤꯕꯅꯤ ꯁꯤꯟꯊꯔꯕꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯤꯠꯀꯤ ꯄꯤꯗꯣ ꯃꯔꯝꯗꯤ ꯈꯦꯠꯅꯩ ꯃꯔꯝꯗꯨꯗꯤ ꯃꯥꯟꯅꯗꯦ ꯑꯃꯅ ꯇꯝꯅꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯕꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯞꯆꯕꯅꯤ ꯑꯗꯨꯒ ꯇꯝꯅꯥꯅ ꯄꯤꯕꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯗꯤ ꯃꯥꯅ ꯈꯪꯂꯝꯒꯗꯕ ꯑꯋꯥꯕ ꯆꯩꯅꯥꯗꯨꯒꯤ ꯈꯪꯕꯅ ꯀꯞꯄꯅꯤ ꯗꯗꯥ ꯑꯩ ꯅꯣꯡꯃꯇ ꯀꯥꯎꯗꯦ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅꯕꯨ ꯗꯗꯥ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯄꯤꯕꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯁꯦꯝꯂꯒ ꯏꯆꯦ ꯑꯩꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯜꯂꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯇꯧꯕꯅꯤꯗ ꯃꯇꯝꯗꯨꯗ ꯂꯣꯏꯅꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯂꯨꯍꯣꯡꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯈꯣꯜꯗꯨꯁꯨ ꯈꯨꯗꯛꯇ ꯑꯃꯨꯛ ꯅꯤꯛꯂꯛꯏ ꯀꯞꯅꯤꯡꯕ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯣ ꯕꯣꯔꯁꯤꯐꯥꯎ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗ ꯅꯪꯒꯤ ꯃꯤꯅꯣꯛ ꯀꯔꯝ ꯄꯨꯔꯛꯀꯅꯤ ꯋꯥꯖꯈꯤꯕꯗ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯀꯥ ꯂꯥꯝꯖꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯑꯩ ꯍꯔꯥꯎꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ